Lakhipur online puthok saba Mars ki tang taruk sagol se numit ki Khomjinba Pao tabirase. Ahan pada maroi Pao. National Health Mission ki employees singi thabak lepagi khongjang ngasi loiselagani. Mahusagi oiba akoibagi phibambu masamu phana lehenabagi matangda IUCN gi mihut kangbo ama kasar dalaklamkhre. All India State Government Employees Federation ki General Secretary Imphal da thunglakre. Awang nokpok Bharat matam ikan Canada ngarang anirak hanna juar hakre. Jiribam da chathariba football tournament ta ngasi UPC Uchatholga Lalpani Sporting Club ka sanaragani amasung lakliba nongmaijingda Bharat amadi New Zealand gi marakta ICC Champions Trophy ki final sanaragani. Haujik mapung iba pauta birase. National Health Mission ki employees singna Rajya Sinba thungna nimit humni chumna makhoi gi thagi salary amadi job security hengadhan bagi matangda Rajya Sinba thungna pangthok pagum Lakhipur block PH ki National Health Mission ki employees singna Mahatma Gandhi Model Hospital Sotomamda Lakhipur da chatharakiba thabak lepagi khongjang ngasi Mars ki tang taruk phawba chathagani hairi. Khongjang asi All Assam Health and Technical Welfare Association gilamjing makhada chathakibani hairi. Makoina taliba demand singi manungda service regularize tauba 7 pay commission implement tauba masung manaba changda thagi kusumul phanganba asina chingbani. Adumoinama khongjang asigi manungda miyamgi khudongchanabagi damak Rajya Sinba thungna emergency service ti pangthoi hairi. Aige ming Nandita Kawi ai Lakhipur block PAC gi ANM ni NSM gi ANM ni regular na chade ado ngasi ai khoi gi dabi se khoi gi All Assam Technical and Health Welfare Association na khoi gi numit humni gi thabak lepsi khut lepsi haiduna khoi na kano ma pangthok chari strike ama asigi strikes ga khoi gi dabi kharatang lejai asigi dabi singsidi khoi chap manana regular pay scale ga khoi ga chap manana pibi ba thabak chap manana subi ba taraga di chap manana beton pibi ba ade 7 pay commission gi kano 2016 gi January gi tang amadagi pigadaba khoi gi beton khoi gi phangadaba kano mayamado hujiko phangdri khoi adu phangba pami aduga gi amana scale khoi pay scale phangba pami khoi pay scale pibi de khoi regular staff amagi khaibo khai beton phanga ga khoi sujari bani khoi gi suriba kano sigi mamando oide khoi icha isu larik tamhanba matamda khoi gi icha isu larik tambagi pesa hunba ba okte asi regular staff na phangiba talab to adu pibi haidana khoi na haijabani regular staff khoi chap manana beton pibiu regularize to biu 7 pay commission gi khoi gi dabi mayam do phangan biu amasung chap manaba thabak suba taraga di chap manana beton pibiu asi hairaga ai ngasi gi oina losin jarage khoi NSM staff tagi staff ki magai dagi Lakhipur block PAC gi NSM staff ki magai dagi aina hanna এই মাসের 4 তারিখ 6 তারিখ পর্যন্ত আমাদের এই কর্মবিরতি চলবে সমগ্র আসামের সমস্ত এনএচএম কমিটির সাথে সম্পর্ক রেখে আমরা এখানে ছোট মামদা মডেল হসপিটালে আমরা যত এনএচএম কর্মী আছি আমরা এই 3 দিন আমরা কর্মবিরতি পালন করছি। International Union for Conservation of Nature IUCN South Asia Regional Office Bangkok IUCN New Delhi amasung Stockholm Environment Institute South Asia Regional Office Bangkok ki mihut kangbo amana Transboundary Rivers of South Asia haiba project amagi makhada mihut kangbo asina kasargi rupai bali anuagi matangda khana nainanaba amasung kari khongjang changsillaga mahusagi phibam asi kanmangamgani haibagi matangda ngarang Mars ki tang mangada khana nainakre khongsada sida rupai bali 1000 gram amasung Anua manungi khunja singna hiramasigi matangda wari watai sanakre mihut kangbo asina anuwada hi tongduna amasung anuwa mapanda khongna koina chatuna mahusagi phajaba yengminaki hairi loisilakpada lawmilup Assam Barak Dairi Bikasi Agrogi office ta phaminaduna mahusagi khal kahendana low singu tawba kamari leinana ecosystem based livelihoods promotion gi matangda khana nainaki mihut kangbo asi IUCN amasung Assam University ga khusemnaraga Mars ki tang marida mahusagi obamong seasonaduna mioiba amadi akoibagi pibambu masamau phana lehenana bagi thorang amagi makhada kasar amasung Sribhumi jilada akanghai singi oiba watanaba lakhibani haina lawmilup Assam na khanglagli
अथौब निंगसिंगलुप लखीपुर कासारना इनिंगथौ गंभीर सिंगी चनीगा कुंथ्रा तरेत सुबह मपोक कुमोनगा मरी लेना पोलापुलदा लेबा इनिंगथौगी मितमदा हैकत लेकत तमख्रे अमदी मैरा कटख्रे थौरमसिदा लुप की प्रेसिडेंट राजकुमार सनाहल पोथारब लुप की प्रेसिडेंट युमनाम मनी लुप की सेक्रेटरी युमनाम नदिया चांद लैंड डोनर अथोपम कुलचंद्र लोनना मेंबर सिंगी मरक्तगी लैसुंगबम रोबिंद्रो इरोम गौरमनी अमसुंग मणिकांत शर्मा सरुक याखिया हैना अथोब निंगसिंग लुप की इंफॉर्मेशन सेक्रेटरी इंगुदम निलबीर खंगलकले नुमित निनी की खोंगसेता ऑल इंडिया स्टेट गवर्नमेंट एम्प्लॉइज फेडरेशन की जनरल सेक्रेटरी कॉमरेड ए श्री कुमार नायर ngarang imphal da thunglakre imphal international airport da mahakpo MGSF amadi manipur pensioners union ki official singna taramno ke mahakpo okpada MGSF amadi manipur pensioners union ki maiketagi Dr. M Rajendra L Sarat S Kalanjoy TS John namairakpam bidananda ke herozit na chingba mioi singna saruk jakhe mahak ngasi ayukta laibak thiba lambi ki khudong thiba thodok amata soktuna Sija Hospital laikan naribi MGSF ki treasurer oiribi A Indubala ki anaba hanglugani loinana nungthil ki pung ani taba matamda Pishum thongda laiba Manipur Pensioners Union ki sangleda MGSF amadi Pensioners Union ki apunba mifam amasu pangthokani mifam asida maruoina Manipur yauna government employees singna khudongza daba singi matangda khana nainagani hairi Awang nongpok Bharat ta ngarang nongmatada matamikan kanadana anirak hanna yuar hakre Regional Seismological Center Silongi pau matungina ahan bada ayuki pung 13 ki minute tarukta magnitude 5.8 ki changda yuar hakhe epicenter na Manipur Myanmar ngamkhaida oikhe aduga ani subada numijungba pung 12 ki minute kun taba matamda magnitude 3.1 ki changda yuar hakhe Juara sigi epicenter na Manipur ki Kamjong district ta oikhe Juara sigi sahum awang nongpo ki rajya singda su phangkhe Myanmar da small scale nuclear power plant ama semnana ba Russia amasung Myanmar lebakan gi marakta khudiak pinakre wafam asi Russia ki president Vladimir Putin amasung Myanmar junta ki chief Min O Hlenga March ki tang mari da sahi tawnakibani haire All Jiribam Sports Association na sinduna Jiribam Higher Secondary School ki sanabungda team nipa na saruk jaduna sanariba 18 suba Thoksom Radhamani Memorial Senior Open Football Tournament disingani ga kunmari kunmanga gi ngarang sanakiba match ta Digli NL Club na Yarol Muslim Club pu goal ani amada maithiba pikre match asi Visual Iqbal Javed amadi Aziz Haider na center referee assistant referee amadi fourth official referee oikhe Tournament asigi ngasi nungtil pung aniga minute nipu manga taba matamda UPC Uchatholga Lalpani Sporting Club ka sanaragani Bharat ICC Champions Trophy ki final da khongthangjen khre Leibak pokpa numita Dubai International Stadium da sanakiba ahanba semi final da Bharat na Australia bo wicket mari da maithiba pikhi ngarang ani suba semi final da New Zealand na South Africa bo maithi han kibagalena na lakliba March ki tang 8 da Bharat amadi New Zealand gi marakta final sanaragani final gi sanabagi mapam asi mamang thabadadi Pakistan ki Gaddafi Stadium da pangtokani haina tawrambani adubo Bharat na mai paklakpa sina oibatai final sanapam asi Dubai da oina Dubai International Stadium da laklipa nongmaijing numita Bharat ki matamda nungthil pung ani makhai da gi hogani hairi panba jai masigi mamang da Bharat na ICC Champions Trophy gi anirak mapu oikre Lakhipur online channel asibu yengbiri basingna pawa sibu like amati share tawbiu amati hojik phawba channel asibu subscribe tawbidri basingna subscribe tawbiu Aroibada maroiba pau amukhanna National Health Mission ki employees singi thabak lepagi khongjang ngasi loisilagani Mahusagi oiba akoibagi pibambu masamu phana lehenabagi matangda IUCN gi mihut kangbo ama kasar dalaklam khre All India State Government Employees Federation ki General Secretary Imphal da thunglakre
Awang nokpok Bharat matam ikan Canada ngarang anirak hanna juar hakre. Jiribam da chathariba football tournament ta ngasi UPC Uchatholga Lalpani Sporting Club ka sanaragani amasung lakliba nongmaijing da Bharat amadi New Zealand gi marakta ICC Champions Trophy ki final sanaragani. Lakhipuronline YouTube channel gi pau sandok chaba ngasigi wenadi matang asidaloi jare.